Hi everyone, welcome back to my channel Gitanjali Story Time in Manipuri. Ngasi gi wari sidi Kim-Sae-ron gi wari ne magi am thina tragic oi khiba wari ni. Kim-Sae-ron se 24 years old ko ma South Korean gi actress amani aduga incident sina February gi 2025 ta thokibani ikui kuidri. Kim-Sae-ron se July gi tang 2000 da Seoul da South Korea da poe. Magi manaunupi ani malay Kim-Sae-ron haibam ne duga Kim-Sae-ron haibam ga ado moi machuna moi ahum se actresses ngatani masina Mieng Elementary School attend tawrani Seoul da adu matung da ma middle school loire matung da magi makha gi tamthaba se mana School of Performing Arts and Film Studies and 2018 da ma se do ina tamthari ngang wori ngai dagi Kim-Sae-ron se ampi ngai dagi sigumba show business da ma se sidaida exposure se phangi mana chahi amatang phada ngai ngai 2001 sida parents ki magazine amada ma se child model oina model oina magi photo ga publish tawdana khotana tawbadagi ma se mathang mayamna so magi kari haitare ne screen presence se je pamna rakpadagi mathang sum kano da magazines da nagide angangi magazines oisno nagide parents ki oisno or koi phi gumba adugumba mayam gi dagi angang machagi dugumba se sum ma je child model oina dum kano to sum ma je dum oiba hore dagi there was no looking back masa dum mathang masa sijida mangonda di saina sum exposure phangak pasina masu sawar kanda actress oigena khalapadagi ni mana makhamagi middle school matungda spina khoi gi performance arts and film gi da makuma se khongda krise Kim-Sae-ron sina chahi mapan da sudanga ringai da ma 2009 sida cinema ama a brand new life na saista masna main character oiraga cinema se kan to ni kumba phangi doini magi first acting role haitare sida child kanoni kaina ga artist ni kana nate ko masi aduni pura main character se oina mana phangiba sigi cinema se Cannes da special screening ama tawe aduga ma se Cannes ki festival se da invitation phangdoini and she will become komana ko aidagi angang oiba artist haitare ne actress amana sumaina Cannes ki da kano phangbase invitation phangbase aduga adugi cinema se screening matung na mayam sina ka yam praise tawe haidai ma se yamna angang ama oina magi ahamba acting gi debut oina yamna haiba musung magi character do mangon da yam thina chana khare do na critics mayamna hadagi South Korea da moi public mayamna mas thina ai the upcoming one of the actress kaina ga mas haina bahore sidagi magi mathang cinema se lakpasina adum magi school gi dum magi school gi career ga larik pa baga acting ga sima dum balance sauraga dum lakse haitare hona bayam kalle ma si ju lei su yam phare aduga 2010 sida magi am thina hit oi ba cinema ma laki cinema sina A Man from Nowhere haina sigi cinema se South Korea gi quite the highest grossing movie of 2010 oi Kim sina sigi kano se Kim-Sae-ron se sigi cinema sidagi maje award ka mayam phangdana adagi koi gi best actress ka phangdoini ko aduga mogi kano sigi Bull Film Award ka hai adudaga ma se nominee ga tawraga ma sina ka huzigi award mayam ga se angang oi ge mayam phangdoini sigi matungdagi magi maning hanba hayo sungoi oi khidre back to back mazina movies mana kumba cinema sing se anambana loine hit oiba adagi highest grossing adagi moi yam power cinema nga ta oi haita adagi mase award ga so yam phangaga ma jam thina establish oiba yamna talented actress amalena masagi mingse Korean gi movie industries da maming thambangam jare Kim gi managers na interview da magi matang da suma sumaina cinema hit da back to back hit phangba khotpa phawba karamaina role kamaina phangino khotino kaina mayam ne am khangning na hangba sida manager duna haigi adi Kim se am thina koi gi good script haita script yam phabase asi si mangonda mana khanba yam hai pa yam na hai aduga magi own project suma masanda dum choose saujai ma mingon dependent oide ahing nungang tum dagai ma project se pa dana khotana dum tawre adugi ne ma se directors na su yamna nungsi public na su nungsi aduga media na su nungsi je kaino da ma na yamna angang oina mangonda talent ma yaujabado good script se kano khanba ngambagi Korean gi media ga public ka sigi matang da kitang haige
moigi kano haitare ne Korean gi media amasung public sina moigi celebrity sing se either movie star oisino K-pop ki star oisino sport ki star oisino moigi se moina expect tobase hekta perfect oina expect tawiko moi masak yen bada oisino adagidi tawthorak bada oisino character da oisino image oisino moi je god like hadi ishor dawna moi je perfect oigidabane skin daga uring thungbaga je hekta scandal ga yam chawna dugumba ga yam thokpa aduga kari gumba moi gi image ga je kai gumba soidana ga sokiba adi lan gi ba moi na ga tawgiba natragana kanu haita kari image ka mangi ba viral ga chatkiba khotkiba adugumba laibase Korean gi media su forgive tawde forget su tawde public moigi public su forgive tawde forget tawde they keep on reminding haitare ne sina si tawgibani a chahi su ki mamangda a sina si tawgini haraga adum drag tawgale adu dana moina khali se celebrity oragadi habadi either sports to oisunu adagidi kano influencer oisunu influencers oisunu adagidi movie star loina maxing je moina khali se idolize taweba moina worship tawjeba lai dona khoirameba moise aduduna moidagi asoiba amata yawba yaroena expect tawi aduduna ne anamba moi kano singse uduga Korean gi moi gi PR moi gi industry se adi media gi industry se amnazu manungda kano tawne go khuzumuzu am tawnaraga anamba na moi gi personal life se koina pak paba gumba koi thiba koi gi rumor gumba je pak phagdabani moi se loi namjala thambagi aduduna kai gumba company ma da chauna sangraga company imda contract sign tawlaragadi moina protection am phangi duga kai gumba contracts kai gumba company as obamdagi contract haidi kai gumba kai ba khoba thokadi magi protection se am laite celebrity sing se asi je early years agi Kim-Sae-ron adum khangjare haidi mazu je kana inkhala ibanina kana phawla ibnina mayam na mangondagi adumaina image ama clean haidi ising lulu lawbadawna clean oina mangondagi expect awena aduma phana koina chalami adubu naha haidi 20 size mi like idaba chahini aduduna mana haidi pamdrakasu haidi mana tawge na khandabada tawgiba pot yawgi soigiba lankiba aduki soigiba lankiba se asise medias ka public asina sum kaw kaw roidoni Kim sina sum chakhole ego majle chakhole magi 20 se orok basida mana hana angang oina dagidi teenager oina cinema kumba dagidi series kumba da phangba mayamgi praise mayamgi nungsibase sije mana rakreba so mana mature role tawringai kanu haitare ne magi cinema singse hana dongna hit oiraktaba adagidi maming chattaba adum mase koi kari sideline kitang magi main character singse anambana mana mature oina kumba singse public na haigedra audience na kaya appreciate tawdaba hore tawdaba se mase mangonda mathoi nungaitaba khotaba kharadi phawre ko haidi kaigino aina sumaina angang oiringai da dagidi aina teenager oiringai da di aise aina khanba script singse back to back loina mag hit oiba ngambane dubu aina mature adult haidi mana 20s haidi early 20s yorok pasida appreciation je wala ise kaigino aina karai da kari soi gare na masi am kanadi hona je mana kanna daina koi khadi hona jaraga su mai marai bakna haigadra hit se oiba sungam ngamdre maje backtrack to bahore mai career se mai career se haidi ta yauraga atung khat khira haraga jaga amde yauraga chap lepaga lai thokare mai career se peak tala pada tokhibadagi mai moral haitare ni ko magi si down oi haidi magi confidence umang bahore adagi di mangona su pakhat ba haitare ni aina cinema ama accept tawraga aise smaina mo dum hit pidragadi adum ma se tamna tamna dum maning num da mai career se dum halaini halapu dum ma se mathoi sam nungai tre dagi mai gi moral su loin mak down oire oi basida ma se sum kano da hit to oiraktrabani na mayam gi offers isu yam toina laktre mana script sing da mana project pam basu yamna apam ba se khanba ngamaktre do dana ma se side role gumba adagi supporting role gumba kumba hore Kim-Sae-ron se hana YG entertainment hariba sigi company media company sigi da contract ma se thabak kano toraga hadi haina heroine ke kummaga lai ma se lairambani adubu November gi 2019 sida magi contract se expire oire aduga Kim na makhata na renew tongningnare na haraga ma se sigi YG entertainment hariba media company se asidagi ma se to ani
toga mana January gi 2020 da gold medalist haina entertainment company ma yam chawba company mane aduga koi big shot mayam actor actress mayam ga moina ga kano toba contract daga laiba moi makha daga laiba dugumba achawba company se actor Kim-Sae-ron hai asi se ma ga koi nei khole na khara rumor laibani dugi wari su kon yawrakani aduga so yeji hai bam se ga moi ahum se gold medalist na sign tawre haina laukthoi sigi kano sida sign tawba sida Kim na khalise sumaina achawba company mada sumaina ma sign tawrabani na magi career se amuk smoothly amuk chatlaga amuk peak ta lakpa hawrani kholani ma big companies ma'am dagi offer la ani kholani kainaga hope se am thina leire ma se doubt su kaim leite habadi magi future da ma se achawba role phangani haibase phangna aduga kuiraba matungda gap kuira matungma main role gi gap se kuira matungda ma je K drama gi da ama main lead oina ama phangani sigi gold medalist to kano gi sign tawraba matung sida April gi 2022 da Kim se trolley koba drama magi ma se cast tawraga adugi namaga lariba timing se sidaida yamna thodok idea ne lebak thiba thodok ama thoga magi pomnamak mana hope leijaramba magi mangsingdo loinamak tiaga kairaga tarani actor ama oiba haibase yamna laiba thabak natiko it's not an easy job moise adum public scrutiny da dum laigani media an koitan tana dana paparazzi na koitan tana dana kari dawri kholi moina di mapan dagi mayam urise they are always beautiful moida adum phajai adum masa do adum fit oiraga lei adum harau raga lei paisa mayam pai moina apam khodamak loina tawba ngami haina mayam na loina makti outside di ui adubu manung da mi ama oi moisu mi oi bani mi oi ba moina artist manung sin moi gi actor actress artist in manung da kari struggle tawi haibasidi kanambong na ubanate moina uri bedudi sigi screen da cinema gi parda sida moina kano tawriba portray tawriba role do adu khatani do na nungaiba role uraga na zum nungairaga da no dum phagi pharanga taw leiba sumanba adu manung da moiso heartbreak leini anaba yawrini pau nungaitaba tarani imu manunga nungai da batugo mayam leibasidi kanabong na ude mayam na ude sidi mai outside ki shell do khatani me gi tang time pan sida Kim se mama maga kana my friend ama hai kana no di khangre moi maming su ide asisiga gangam gi kano dagi district dagi party tawraga halakpa sani pung nipan ayuki pung nipan size da ada mana thorokpa gari se yamna recklessly thaubudo haidi pre ga hairaga hekta kano ga se lambi ga se zigzag ka thauduna khotana tawbse mayam public dai mi sing du ure ko uraga lambi da chaliba mi sing ga se thing ka tawe ma se adagi di aduda moi da uba mi mana police sa phone tawre sumaina gari ma SUV ma sain thauroga lakam taw yam thina drunk kano tawroga youth a thaubu male yungaw thaubu male pre ga haidana khotana mi ga se soka tawe khotle na inform tawe gi minute mari manga muki manung sida Kim-Sae-ron sina magi gari se kano taw mangam da na control taw bangam da na ahambada guard ki railing amada hana thomjalaga adagi thomjalaga u khara jom thomjale adagi mana maning je handoraga amu mana mu gari se kham da bida amu kana thorok pasida moigi transformer gi box am lei transformer gi mai gi kano gi mai gi transformer gi kano sida box da ma jam thomjan doi ni ko thomjalaga ma se khoi gi maning handogi yam kana tawbuzani kana tawringai sida police su lae laaga police na lakpa sida yenga kanda di uziki gari de kumthara kanda di Kim-Sae-ron se oilerame aduga moina question taw matam sida ma za wa ga ngang bangam de lep phajana ngam dre masa se yu ngongandana Kim ga mai gi friend ga di yam kana sokpudi oiramdre just minor scratches gumba adugumba khara aduga mi atopam di sokte adagi police na statement lore moi gi onlooker sing dagi kari no na da moina inform tawrise ahambada Kim gi car se transformer gi moi gi box da stuck tawe hai stuck tawraga makhon yamna launa makhon ama thombai tare aduga mana sidagi transformer sidagi panle haina maningda hallaga chen gi dogi ko haidi karino thomi je kholi je ka kaina ga kumthara ga check tawdabida maning halaga mafam midagi zigi
jagadagi flee tawna bo hona bada mana car se maning phana koina han male amu han to bus hanjan thome hai hoji ki transformer se hanjan thom basi dagi makhon je laaga aduga gari je pura stuck tawdagi ma thoba yaradana adada kano tawbani hai aduda maning handogi lai ngai dani police na lai se na transformer da thomjalu basina magi result se ka dawe habada adai da leiba building mayam ama mai loina mogi kakhrani mut khrani aduga traffic light ki mai buk kari ka tawdoi ne ba mut khidoi ne ba adai da leiba building mayam ama go around 57 dukan sing business tawba dukan sing do mogi transaction mogi paisa pibagi transaction do yaradana dukan sing do anambana loina thingzale hai aduda asigi mai jigi repairment kawdo moi la aga repair tawbuji pung manga changi hai pung manga changbaduna business mi mayam amagi di moigi nungmagi paisa tanda wo paisa mayam mange police da kim nang yu ngaw ma le khole do na breath analyzer se tawse khotsen haibada ma se ne yadre da yadabadagi man hai se nang te sok ju yadramnina phare nang police station da chatlaga nang criminal charge tawba tapni khopani na tawbadagi mana phare ek mu ngawding yu do ding asai thau bni kholu bni haibadagi police na do di phare nang adu hairabri di blood ka tawra se nang gi blood oina test tawraga alcohol amount ke mo yawi habis nang na sana ya harabra kholabra hanga kan da ma upai leita da na yare haraga police na mai ma se kanu da purani station da puraga magi blood work tawdone magi blood report la pa je magi e sida alcohol gi contents wang na yaw lerame sigi wang ba se korea gi da di mogi limit to cross out di koi driver license ka kalokan taw male loina mag suspend ka taw male adu maina se aina tawre khole haina mayam se khamak padagi adagi ngasai moina kanogi media sina Kim-Sae-ron na sumain tawre haba se tabadagi magi CCTV footage se sije phange ai matek ma hapcharamge sigi phangbasida sigi footage se moina news sida hapeni hapaga hekta viral chatleba dagiri police so hide ka habaga di kanano do hide ya dabadagi hoi mas maina arrest tawre magi blood work tawbada khoppada alcohol adu badwaina yawrame kholame ana loina mak tawbadagi media mayam ga media ga public ga je hekta backlash tawne ba maje karai dagi no mana kano yu ngawbi adugumba drunk nupi ma na kana maina tawbana khopno na moina nga saile rami ba magi image to ga mana saina yu tha ga property mayam thugai re khole dagi di mi mayam gi dukan mayam dagi khadi business mange khole na mangonda accuse tawba khotpa magi hekta mayam gi hatred se loire ba media sida man hek sima kumbe hawrapadaina 2022 box se cinema je mana film taramathoi amasung ki drama tarama pandama se komurabani aduga Netflix ki series Bloodhound haina asiju magi latest role ni sigi shooting ju tawraga leiba matamni adubu sigi incident sigi matungdagi Bloodhound na moigi shooting je postpone tawre me ki tang trampan se sidigi next day sida magi agency huziki gold medalist ke agency na mayam da press release ma tawre habidi Kim-Sae-ron do yam lan gari khot khare mana sumaina kan responsible oi taba khotaba mana magi mistake to mana yam thina deeply reflecting oizare mangonda aduga damage tawbasing du su yam thina nungai te mana crash tawbado compensate tawrani mana ngami ba makhai aduga mana roina mak mayam gi responsibility longni until the end haina do maina press release ma tawre ki charges as maina DUI gi got driving under the influence ki mai sigi DUI gi kano se charges se criminal charges la padagi trolley haiba cinema se sidagi kano na moi gi huziki namiba sigi kas ki mi singina ma se yar ma haina criminal charge lairabani na nang to ona sidagi huziki trolley ma namiba series se sidagi ma to halani adoga me gi tang kun go homdoi dana Netflix na announce tawre haidi sumaina Kim-Sae-ron ga makhata na additional scene sing de amata nammaroi ma sidagi kanu Bloodhound hariba series se sidagi ma to halani na adoga 2023 sida series na cinema se koi sigi kanu se ke drama se release tawine adoga Kim gi scene sing je yari makhai loina mak edit tawraga story jisu moina kitang rewrite tawraga Kim je yaudana bagi magi yaudaba yadaba minimum khara khak yaholaga release tawgi sizu Netflix naga tawning tawbana te mayamna hekta
kano moina smaina criminal charge to gon pi sipu ka dobai moina postpone to rino cinema ka dobai bloodhound do block to ban to da to haina public ki hatred se lak badagi Netflix na si decision se lau khibane hai Kim na zo mai gi personal apology ma mana Instagram da thangkatliko mana handwritten mana makhut naga iraga sigi note photo je mana Instagram da hape mana note je mana edi se aina sumaina mayam gi mi mayam da aina damage tawre khole merchant mayam ama citizen mayam ama moi gi kano se su mai ga su loina kakthatana adu duga moi gi business su aina manghale ai si je ai am thina careful oi gadabani du bu ai oi hodare ai responsible oi jarage I'm so sorry aina tawriba numit ki thabak to ai amna ikai jai ai ga amasung ai gi management agency na compensate to baya ba to gi damage sing je aduga aina sumaina arambam to ruzigi excuse ti kembok laite adu mayam na ibunga piu khot piu I am very disappointed aduga I am very ashamed of my mistake hana tawraga masina kano apology se yam ni aman apology je sumaina hapkalaga su public se mayam sina magi apology se accept tawdreba hena magi hatred se mangonda kano tawre hadi mangon pibado mayam na masino sidaba adagi di backlash mayam se hena madugi mana apology iriba kano sigi photo sigi makhada ekta mayam sina saibada maze loirabani the hatred was thrown toward her like anything Kim na ngasai transformer do thomjalo badagi mai mutana business ma mangbagi paisa mayam ama compensate tawba sigi mathaksida yung oraga thawbagi DUI gi charges tamase lakh amaga lising tara taret approximately ko sijima maunga fine tawrani fine tawbagi mathak sida approximately crore nifu ga nithoi gi maunga legal gi battle gi kano je la ani ba paisa kano gi maunga adugi amount se lak toine kaigino habada gold medalist na December gi 2022 je asidagi mai gi contract se renew tawro matung kan tawro roiba expire tawro matung da renew tawro roiba Kim na oina mana kan tawjabani mana misconduct tawrubani na magi marani haraga contract se cancel tawbagi amasung moina ngasai ahambadadi gold medalist na moi company da thamoi company da Kim je thabak tawbani na ahambagi paisa do di mangonda adok yamna di leiba tabani na mana gold medalist na oina hanadi ahambada da pibi bazani piraga jiti renew tawdrabani na paisa myam do singo na gold medalist na mangonda che thare adugi mathakta contract thugaibagi amuk paisa do ne ba tharaga ne ba approximately 42 crore mangonda laise gold medalist na mai contract se renew tawdabadagi maina tawramba endorsement negidi movie cinema mayam sidagi loina mag mayam singsina contract loina mag thugaire haidi criminal charges oiraga di done thugai ba yabagi mogi dugumba rule ama lei male magi lawyer na court ta che thangkale haidi mangonda 41 haidi approximately 42 crore di mangonda leite mana anga wari ngai dagi hoi si mana mokpa paisa da talakpa sing du je mostly my family na loina moi gi pochai laibani khangde moi gi day to day life decision na bani khangde moi gi lifestyle do kano tawna bo hona bada hingna bo hona bada paisa do di loina season na gare adoga magi araiba car nung yondana khotna magi flat laiba singa lu yolaga su 41 crore di suroi adodana magi paisa se piningai amata laite handa magi lawyer sina hairakane ba sigi si wano sigi lawyer na si tharakpa je public ta mu kano news ta mu phangmadagi di hekta mayamna public ki magi image se hekta phattaba khwai phattana ureba asmaina maram chachu kano tawdaba ludaba nupi singsina mana man hangai taleba pisa jing do karai da loi thoino party tawda loi thoirangani edu torangani ada torun kai mayam sina haining mada hairaga ma se hekta media sida ta kano tawreba laidibi hana tawlo su nai bidong loi nai rabni ko magi image se tungdagi maje Korea gi public broadcasting KBS aina ama laima lesida list of celebrity banned from appearing on the network and hai hadi moi gi KBS ki moi gi laiba network sida series mayam ke drama mayam cinema mayam release taw badu gumba platform amni hai adagi maje ban taw grane mai gi cinema gumba mata screen do ya roi criminal charges laiba amagi actress amagi na maina ban tawdagi magi cinema phangap tabadagi mayam sidagi magi contract loina mayam ne cancel tawrok pasidagi maje media moigi sigi entertainment industry sida halak pase comeback tawbase ngamdreba mo ngamdraga ngasai mangonda leiriba mi gi paisa do gi paisa toliba magi date to di kramaina singni ma paisa do tandraga di singba sunga moiduni adodina Kim je
pura magi hope se pura kairaga maje pura devastated waraga maje pura depression da chakre income ju laitre paisa ju laitre mana hujur leramba gangam gi da leramba apartment degi gar degi loina magi yolamina mai lepham laitadana magi mama mapa gi manakta halaga magi kano childhood ki home da halaga masil lairaga sigi lairingai manung da su hekta mayam sin public na mai character se tawraga troll tawbiba adagi di magi matto kano tawbiba mayam changdana magi parody ga sembi dana adagi smina ta thina chaidana khotana adagi thapak ka amata kano tawdreba ai di thapak ka ma side roll da buto gi hairaga su yadreba amata mi ma'am sina amata ai nangi charges yam thina chawba charges nangna public property thugai bani du da na tawraga ma ji thapak phangdabadagi depression da tum chatlaga ma ji mayum sida leire kim je tamna sidagi magi kano Instagram gi photo loina mag delete tawgre ma je tamna media gi sidagi lapthoga almost mana khali je my career se loire hujikti I'm finish je ma masana khanjare ma masagi support tawna bo hona bada Kim-se hujik part time cafe and restaurant da manager oina natragana waitress oina ga thabak tawba hore aduga aspiring actress sing ge mana kano tawba monitor ga tawba khotpa kano ma haitari ni coaching gumba piba gi type ta tawe payment do di khachik khatani man hana phangami ba paisa mem do gi saruk tara thopodagi amma khatani man phangi se adu erga su this is the only job ma je available ori je sikatani ba mana phangi je mayam je mangunda mai gi charges gi matung ina job pi yari se aswaina thabak tawri khole haina mayam na photo na maga mu internet da hapap pasida mayam je ma su mu troll to ba mu hawre ni ai Korean public don't forget and forgive haisne hamuk tol taw hore smagi karo tawri ni masagi maram chatna ni adagi di mana attention pam badagi sigu mathabak tawri ni kholi ni kaina ga mayam na adagi di huziki cafe adagi di ma bo hire tawri ba cafe restaurant natragana wagi actor actress ki institute ka je ekta mayam na hatred ka message tharaga sigumba yu ngaubi khoi gi drunken gi nupi se si thabak piri se kai gi no si thabak pi no khoi ko laga noi gi cafe se da charoi kholoi kainaga adumaina ga mayam sina hektam mayam gi hatred se ma je ta netizen jina hai tare ni internet se da ma je pachana bash tawre koina mana media dagi lap leiraba matungda March ki tang kunmari 2024 se da Kim na photo ama upload torokani sigi photo je viral jatoine ta roi bi da viral da moi gi Korea gi da viral ja roi bi da oi gi doine sigi photo se kaino habida maga yam close up photo ne haitare magi ko thaina ko actor oramba Kim-So-hyun haise asijiga mabaini se am thin intimate oiba yamna kano yamna close oibagi photo ma mana hapame Kim-So-hyun se kano ni ko one of the most popular and richest actor ni haye South Korea gi aduga sigi picture se u basidai da mayam se da hekta kano ga So-hyun ga Kim ga je koinara male heng ta moi photo mem je widely moina circulate tawba hore photo je ngahak thagar pan tawraga upload tawraga amuk delete tawgre ko photo je kari gi no di ma kaim hai gidre mayam na moi ni rumor gi moi ni koinara pa khotla bra na mayam na ngangna ba horok pastagi gold medalist na press release ma thado e ko mai hasmaina ai asigi photo je di moina thaina kano da cinema kumina ngai da namgi bani adu doga mabani saina kaim bo koina gi ba khot pa kaim laite moi ni gi thaina kano na Kim na sumaina gold medalist ki kano sida actress ama oina khoina contract lai ringai da namgi ba photo ni khot pani atopa mi atopa sing na kanamu kaim khan kano khot kano na place kan tawre hojiki moina release ma khoi press release ma tawre So-hyun gi fans sing amasung moi gi public ki mi sing sina ma je amu mercilessly ma je mu troll to bo mu hore hadi sigi nupi je cloud chaser ne na cloud chaser hadi kano hai tare ne ma gi popularity amasung influence se gain tawna ba hona bada aphauba kano ama mi ma gi seasonaraga mai gi kano dagi aphauba jigi through dagi ma gi maming chatna ba tawba adugum se cloud chaser ka hainai duna ma je cloud chaser ni adagi di kano ni koi gi attention seeker ni khopani kaina ga mayam na ma je heavy lai na je mercilessly ma je troll tawbi Kim da mayam na hangba batam da mo da private message ka tha do na khotana news media mayam na hangba se ma ka
khumaro explanation ju pira roi aduga mare pura tumina leihrani aduga ma nga sagi kano public mayam na mercilessly ngangbi ba degi di government list na ma smaina magi se kano tawri ni cloud se journey khopani kaina ka tawbi basida magi mental health se hana degi depressed taw haidi hana degi depression na raga leiringai sida hena sigi matang sida ma se hena magi mental sida impact se am tawraga ma se pulap oina koi kam da thong thingjellaga ma se phullaga thambai type da masa mathang da khanjaraga sigi matang da ma se am toina mai mama na bi yam close obam lei male da su wari sa da na kaptana tawdana my family da su yamna mai auntie ma ju lei hai yam close oba ma da su ma wari am toina sara male mayam gi rejection mayam gi trolling mayam gi hatred lei daga su mana khali se ai nong ta ka nong di ai ngon da toliba sigi legal fee mayam ade mayam gi paisa ma toli se ma singini ma loiba bu ki singini bai huk okruk ma thabak tawraga singani khot kani na ma se am kanna ma gi image se clean tawna bhona jare media da gi kuina lai ro matungda uchinna ma se April ki tang tara 2024 sida man announce ma tawre haidi Kim se moi upcoming play cinema ga kaimna te ko moi gi theater gi play dongchi mi kauba ma sida da mana lead role kano laurani hana lok thoe adoga si sidagi place na magi ahamba return oyoni ko ngasai gi incident gi matungda asi lok thoga next day sida ujigi play gi organizer na Kim do sigi play gi part ma o ma yauro ma magi health reason dagi sigi place dagi ma to e na mu lok thore sidagi di Kim na khalle magi career se loira male ai su ai amuk hanna acting haiba platform industry sida ai khungda ba dong mande na khalle adoga February gi tang 13 2025 sida Kim ga mai use mama na mai close friends ga una se na ma se du thawai noi ta be matang da su du mori sana basida Kim nang kaim khalo no kholo no ai ga una si khot sina na una gen moina matam thana ba ha basida mama na bisdi la aga Kim si laktre lakta basida mama na bina khale Kim si am thina punctual loi bani mana na hangai de du mana hana la aga le meaning si di kai no ma laktri se na phone to basida phone je parak tre ma se phone se hanjan na toy mama na bisina hanjan to se phone se su pai parak da de ma se pakhat ni ka de osano ngarang nung da su ma se kappa ga khola ga wari sana bani khot bani aduga kari hino mana sumaina phone parak tri se na ma se mai gi lariba apartment kidai da chatla kanda mana thong thil basida thong do hangoroktre calling bell frame koina khinge thong hangoroktre adagi mana moi kano mai spare ki malai male adu ama lauraga mana thong je hang to ga yeng asida yum je pura pung mai ga mata thang da gai padar ga sinung dang gi khoi gi padar khumjan ga hang tok ta bagi pok lai ma ga ichik chi alain basida mama na bisna pakatana kim na kauraga ma gi bedroom ta na chenjan basida bedroom sida Kim se siraga lairame amana bisna kudak ta police ma inform tawre doga smaina taw hana ma mama na bi Kim's kano do Kim-Sae-ron do smaina siraga lairame kholen tawdagi police lai laaga police sing jina ko moi mafam do loina mak sil tawraga check tawre habidi force entry lak kano lairambra kana gumba mi amanaga forcefully husagi yum do changbra natraga huran chinthi la ambra kano magi struggle gumba malairambra kholambra na do kaimbokti phangdabadagi magi Kim gi body se postmortem gi hospital da puraga police na investigation ama launch tawre police na mathang interview lo hore magi neighbor sing maga wari sanaramba mi sing mathang oina mang interview lo matungda moi doi loi matungina dagi ding sagi yum do da karimbok disturbance amta lairam da ba mi huran chinthi gi dagi di struggle gi kai mata lairam da ba du da moi nai se foul play amata laitre khotre sidi kana ambo ki makhut yaw de manas kano taw basida si basida masa mathanda si jabo iramani haina February gi tang next day February gi tang 13 sida mana Kim do sumaina tawraga mathanda si jaraga lairame haina moina lokthoe moigi funeral tawdringai da wake hana ama moigi ceremony ma taw male ma phumdringai gi se sigi dai se da mayam moigi sigi South Korea gi celebrities mayam actor actress mayam moi last moigi respect piba lakpado adu mayam na mai family sing hai jino na hangai na kadai da lairoi ma sira kana de ka do bai lai no mana matamam da mateng pangbi hona makuting thok matam na di kana muna kana torok te makut ma da ting thorok te do ka sira kana di ka do bai lai no kholi no kaina ga mai auntie na ga yamna ai drama ga khar taw ma le moi skeno sida week sida ada ma ga siba ma gi siba se February gi tang 13 se mana ka do bai choose so ino have de mayam gi assumption ne hai tare February gi tang 13 se soyung gi birthday or male
si matungdagi Soyun je pura controversy sida ma je kano tawre embroil tawre aduga news se tam tamna kano tawba hore haidi tholakpa hore Kim ga Soyun ga se hana koinarami moi they were in a relationship aina adong sai gi back and forth allegation haidi he said she said mayam je si mayam allegation je tawra matung sida magi auntie se Kim gi auntie sina official statement ama pidoni ba moi gi YouTube ki channel amada sida is da bana kamaina Kim ga Soyun gi marak sida wari moi ani gi relation je kamai hogi amasung Kim na swaina siba gi lai se gi hana mana statement ama kano interview ma pi ko sigi YouTube channel sida mana hari se Kim je siga Soyun ga je 2015 dagi moi ani je kano koina ba horapani hai Kim je chahi traunga bu mapung phadri duga Soyun jina chahi 19 suba nupa war male dagi Kim na haibadagi Soyun na haibadagi Kim sina magi hana YG gi entertainment gi company se asigi magi asigi contract se mana renew tawdabani hai aduga magi influence dagi zeki gold medalist hariba company sida kano sign tawgibani sigi matung dagi Soyun na magi acting gi institute amazu hangdugi tawramale sida Kim sida freedom da labor ta hole hai habadi freedom moi gi actor actress ki lakpa sing siga je mana mentor ta honba dagi di paisa ga je mana haiba map kano da kano di amount da low kai daga mana loina ma control to go do hai di mana yam hallabani na amasna teenager ni na Soyun jida hai ngai Kim ji ju yaraga Kim ji ju pura Soyun gi khudom bi jida loina ururu unga dum lai grasani Kim ga Soyun ga je chahi taru koinarame adugi maduga Kim na ngasai gi incident thokibado asigi matungdagi Soyun jina tapna lapthokibani hai ahambada Soyun gi level amasung gold medalist na nang paisa do singakrasu tamna dum singo jiwjikidi khoi hana nangi ngasai gi nangna property damage tawruba kholuba mayam gi fine nung je khoina oina pibirage haina moina hana paisa je pibora male piraba matungda mayam gi backlash amasung hatred se henmandana gold medalist na kano tawba moigi my contract si renew tawdredna renew tawdabadagi ngasai moina tingiba paisa se asi je Soyun na zu mai ki paisa yawe haina tawraga moi sina paisa se singo haina mangon da yamna pressure taw male sagi amount se sagi kano gi legal gi fee se moina paisa pira matung da moina court case ma jung su tawre da na mo Kim se na haidi ma da paisa pi bagi mangon da means am hu ju phodam da laide ai gi property arai ba loina yole adoraga zu adu yam chawba amount to di aingon da laite adoduna ai paisa do singake ai tamna ai hukuk ai kaidano ma tawraga paisa di singake na mana haraga matam khara pibiyo haraga laiba war male amoina paisa je giri ta talakpadagi hadi court ta nang smaina lao kholo paisa singo kholo do tawron tawbadagi Kim sina Soyun je da yamna contact tawnaba phone tawduna khotana yamna hona jabajani mana phone tawbaje Soyun jina phone ga manta paikhalakta adagidi mana kano tawrasu email tharasu halaktabi text tawrasu halaktabi masina pura Soyun jina pura Kim je ignore tawraga leire sagi gold medalist na paisa singo kholo haina threaten tawdana adagidi lawyer laaga mi gunda pharaga thadana khotana tawbasida Soyun jina kano sina Kim sina Soyun sida yam toina phone repeatedly haidi matam khara bibiyo bana haidugi nangi company dang kiziki gold medalist da namna haidi yani na mas yam kana hona jabase sai no dagi Soyun dagi response amata laktabadagi mana saumandana moi anigi intimate oiba photo ma Instagram da man hapami do kai gino da mana sigi Instagram gi photo je hapagadi Soyun gi attention do mangonda la ani duga mana phone tawbada natraga mangonda mana message tab se reply tawrakadra haina khalmane ba adugi ne mana photo je thangkalami je mana kano da Instagram da upload tawrami je huzeki photo hapakpagi timing se da Soyun se Queen of Tears haina ama series ama kana moi kano da air tawri male series se adoduna sigi controversy je yamakane haina Soyun na pura completely ignore tawraga habadi ma ga mari na de kaina ga singtokhraga dagi gold medalist naga nupis na spina cloud chaser ni khopani na negatively amuk amuk kon tawbi dana amu mayam changna mo sai gi public na scrutiny tawraga leringa sida gold medalist na dagi Soyun na maji negatively haidi maji mayam gi mamang da negatively utpasidagi maji shock chakhibani haiba shock chakhraga moi gi mai auntie na haise Kim na sibase mathanda sijarami se ngasai gi paisa singo haina mangonda pressure tawba mangonda kihanba khotpa sidagi ma kano tawbani sibani khotpani na hai
Kimgi auntie statement se asise viral oirani huje internet ta aduga mana kano interview piriba sigi YouTube channels gi maming sina Garo Sero Research Institute kawe gold medalist companies na pura refuse orga rebuff tore bai di moina si hari je moi money na hari machin thi ne dugu ma kem laram de khote do tok de atok de kaina adubu musigi controversy kano je controversy je amuk he na amuk manung hot ki doine YouTube ke channels na evidence mayam amamu puthora aneba ngasai gi Kim gi family na share tawena sigi marak sida evidence mayam sida moina haise Kim na Soyunda message ama thaba male March ki tang Trumpan 2023 da mana sida da Kim sina back to bajani Soyunda haidi matam khara bibiyo ma paisa haina thabak su mata phangdre paisa si ju aina tan baje paisa imai gi miuna to le paisa se asokki matik yam baje ma huji te singbanga moi mai mating khara pangbiyo ai mat paisa se ai pi pira ke du matam khara piyo na to bajani asi dai sida Soyuna reply ama ta torokti hai asigi ju moina ma sigi evidence ma puthore aduga 2016 da when Kim na sahi tara taruka surakpagi timing sida Soyun ga mabani na kiss tawbagi video ama kano so photo ama su release tawe hai je sigi kano mayam je release tawbadagi sigi evidence mayam je hujigi YouTube channel duna mo release tawbadagi Kim haina mayam na Soyun je amuk backlash taw mo hore hedi mana sahi kumapa kanu kunipang kumapan suba sida sahi trauma tratuk suri ban pi macha je koira maga season aba khotpa to bada to ba kain hekta media ga changdana ma je kanu tawrane ba mayam changdana ma je backlash pi ba hora ne ong hatred mayam amuk mongon pi ba hora ne adadagi pakhatana ngasai gi Soyun na tawramba endorsement mayam brand mayam ka singina matam khara gi akoi kanu se hujiki moi gi brand gi contract se post ni si phajana sigi result se karino haibse khangdri phoba March ki tang 2025 sida Soyun jina mayam da press conference ma tawraga public amasung mayam da apologize tawe do mana confirm tawe haibdi hoi maga Kim ga matam amada koinarame Kimna angang oiringai da adubu ai yam thina si adubu matam dugi ni ai mangon atopa kaim tawbunate just kano tawbuni koinabani ai ma yam thina lale mana smaina magi action dagi mi mayam amazu mai Kim gi family amazu mayam suffer tawre aduga Kim duzu magi thawai uzu pothaba ngamdre ai yam thina lale ai na hana kano deny tawrambado previously ai huzik deny tawjadre ai hoi maga relation lerame haina adumana Soyun na mayam da kappaga apologize tawe Soyun na mo harise Kim na DUI taba matamdo sida ma bani di koinadre masu nupi ama koinaraga lay aduna adudoga Kim se su nupa ama koinaraga lay bani magi nupa duga oiramgani mana car do numito da accident thokda ma oiram dong ma le hai ada moyani mak to koinadrabani na Kim na DUI tare haina phone torakpadu da mana magi girlfriend mana uzik mana koi ba girlfriend do adudogi magi protect tong na ba magi phone pai da bani khor ki dabne ai mangon dagi distance togi badi magi kano koinara maga ina kudakta kano tawbrati toknar banate ai mazu nupa ma koi ai nupi ma koi raga laibane adudana ai koi ba nupi dugi feelings amasung mabu protect tawbagi ai magi mangonda kano tawbe do ai mona paisa kudakta singakta ba yade khote habdadi ai hai gi de khot gi de kaina dai Soyun na samo haire gold medalist ka ma moi ani gi legal gi battle do di ai gi khut kem yaw de aina paisa do zu aina kano sing ai ngone puthoki banate gold medalist na puthoga do maina moi ani gi marakta thoki ba kano ni legal battle ni ai kem yaw de ai se unnecessarily ai se da direct togre adubu aina ai gi just maran bo haira di aina mana phone torok ba ai phone bai hauda ba amasung aina ma koina hai basi deny to basini adu katane na as o khongai kaptana kotana manak mating oro ta gai ma je daina kano da press kano sida press conference da mana phongtok je controversy je hojik adum chatlaga lei ain haido Soyun na hari je aina ex boyfriend ama waina magi si bagi reason do ai wona tahandore aina tawdaba thabak ta confess taw haina mayamna ai wonda pressure pi kholi kai su ma zu mai gi side ki warili adagi mu Kim gi family gi side na ama mo hai aduna hojik se man haibani aina haibani haibagi state da controversy da dum lei aduga Soyun zu mai gi makha mai gi brand nung kai kai na hojibak loina freeze tawraga lei male adu makha taba ka dawbno kari kanada taina bano haibadadi kanambongna kano tawbudi maran pi bading dre kai gino habida Kim no na mathanda sijaram mina ade mayam agi wari je side lo sinjarage mayam na agi wari sinunga ragadi like to view share to view subscribe to view mathangi wari dum thengnarsi ko